Shirui Festival yengba lakpa mitei amata hingna tharoidabani lauthokiba case o Delhi President Paojakhup Guite Police na fanaba thiba hokre. Thaski kundagi kungamari fawa ukhulda pangthokadariba Shirui Lily Festival asida akaya toithoktanaba maru oina mitei sing mapung fana saruk yaba yanaba. Sarkar amadi ukhrugi naga CSO singna akanba tharang kaya laukhalingai charak asida Kuki lam fauroga Shirui Lily Festival yengba lakpa mitei amata hingna tharoidabani haina lauthokiba case o Delhi President oibada natana Kuki Movement for Separate Administration gi luchingba amasu oiriba Paojakhup Guite gi mathakta Churachandpur Police na FIR ama launch tawkhibaga loinana fana naba koithi thiba hokre keso gi luchingba sina ngarang numidang waina miyam tinba mafam amada loudspeaker sijinatna mite amasung tangkhul machin manau oibegi mari unnanaba sarkarna Shirui Lily Festival pangthoknaba sel langniba seda mitei singna Shirui Lily Festival asigi damak Kuki gi ipa ipu singna chahi cha kaya makhoi gi lamni haina thamlamlaba houjingna buffer zone ni haina khangnariba Kuki gi lamsing asi fauraga soidana lakani Kuki gi volunteer singna khanggadabadi nakhoi mayam leibadagi ekhoi leiba ngamlibani maramaduna Kuki len fauraga lakpa mitei nupa nupi amata hingna tharoidabani ai kana amata gi wa lawroi mitei amata na ekhoi gi lam fauduna lakpa thengnarabadi ekhoi gi ipa ipu na thamlamba lam asi bungak thokjanaba makhoibo Blast tawgadabani haina phongdokhiba wafam ama social media da thagalakhiba video footage amaga mari leinana Churachandpur District Police na KSO gi president asigi mathakta FIR launch tawkhre doinana hariba mioi asi athuba matamda fanaba raid tawba yauna ajai tharang kayana paikhatpa hokre state asiga yumthangnariba Mizoram Assam Nagaland amasung Meghalaya gi police tasu athuba matamda mioi asibu fanaba Manipur police ki maikaidagi phaijakre Amaramda Shirui Lily Festival asida saruk yariba miyam asoyangam thohandanaba mathau taba security arrangement paikhatkani haina Manipur Police na social media da phongdorakiba warol amada hairi RPIA gi ima chamagani pana Paojakhup Guite gi wafam condemn tawkre Shirui Festival chatpada pamdaba thodok sing thorakpada Paojakhup Guite na tekchak pumba pugadabani Shirui Festival yauba chatpa mitei sing hatkadabani haina Kuki Student Organization KSO New Delhi gi President Paojakhup Guite na social media da thamnakhiba wafambu Republican Party of India athwa legi ima chamagani pana awang mathakta yaningdaba phongdokpaga loinana mahaki mathakta FIR amangasi Imphal West ki SP da hatkadabani hariba terrorist Paojakhup Guite kudakta fakadabani bonkurai masana masabu maherilo famagi luchingmani haijaba Paojakhup Guite na matam kayagi mamangdagi lamdamsigi apamba nungsi chana mabu singaduna FIR lan khatlura ba honaduna lakliba sibu coordinating body kurai na yamna kanna yaningdaba phongdoragli body asigi spokesperson oiriba thoiding jambon kurai na creative na ngasi Yawa chatpa mitei sing asina maharibadi me kundagi hoduna kunmanga fawa pangthokadariba Shirui Lily Festival asibu yawba lakpa mitei singbu hatkadabani haina Paojakhup Guite na video ama thagalakliba si yenglaga Lengangna Kuki narco terrorist asibu kudakta fakadabani hari loinana mahakna tamliba mahiloisangdagi kudakta terrorist kutpugi luchingba asibu tanthokadabani haiba wafamsu thamlagli karigumba pamdaba thodok ama hek thokpada madugi tekchak pumba miyamda ki akhang piriba Paojakhup Guite na pugadabani Athuba matamda mahakpu faduna chairak pidrabadi leiba asida lo leitrabagumna khalakani haina pendaba phongdokhi Paojakhup Guite kanglup masel nungsinadana basinba misakni committee KSO Delhi gi president oiriba Paojakhup Guite kauba maherogi luchingmani hariba misak asi kanglup masel gi marakta nungsinadana basinba misakni haina coordinating committee khuraina thadorakpa cherol amana hairi Paojakhup Guite hariba KSO gi luchingba asi matam kayagi mamangdagi kanglup masel nungsi chanana leiminari balamdam asibu thugainaba hotnaduna lakiba misakni mioi asina ngarang tha asigi kundagi kungamari fawa ukhulda pangthokadariba Shirui Lily Festival asida saruk yanaba Kuki khul fauraga chatpa mitei community singbo hatkani haina video footage ama social media da thagalakiba asida yumfam oiraga lengana Kuki narco terrorist asibu athubada fagadabani Loinana mahangna tamliba mahiloisang atudagi terrorist kutpugi luchingliba asi kudaktagi tanthokadabani hairi BDF ki service matam chahi ama sangdokre BDF ki service matam chahi amaga amuk sangdokna bangarang famkhiba Manipur government ki governor in council gi mifamna waref lawkre mamang thaktagi hauna BDF personnel singi tangai fadaba amasung posting gi mathau taba sing yengsilaba matungda makhoi gi service ki matam sangdoktuna lagliba sigi makhata na chahi amaga amuk sangdokle haina Manipur sarkar gi joint secretary home Dr. N Betona na thadorak pachirul amana hairi
ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯕ CRPFꯀꯤ ꯁꯦꯀꯦꯟ ꯏꯟ ꯀꯃꯥꯟ ꯄ꯭ꯔꯚꯨꯒꯤ ꯍꯛꯆꯥꯡ ꯄꯨꯔꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯇꯥꯡ 13ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯕꯗ ꯁꯠꯇꯤꯁꯒꯔꯒꯤ ꯖꯪꯒꯜ ꯑꯃꯗ ꯃꯥꯎꯁꯀꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩꯗ ꯕ꯭ꯔꯖꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ 23 ꯁꯨꯕ CRPFꯀꯤ ꯁꯦꯀꯦꯟ ꯏꯟ ꯀꯃꯥꯟ ꯃꯍꯥꯔꯥꯕꯝ ꯄ꯭ꯔꯚꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤ ꯏꯝꯐꯥꯜꯗ ꯄꯨꯔꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 13:30 ꯇꯥꯕꯗ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯏꯕꯝ ꯄ꯭ꯔꯚꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡ CRPF GC ꯏꯝꯐꯥꯜꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯦꯜ ꯁꯨꯁꯤꯟꯗ꯭ꯔꯣ, CRPF ꯅꯣꯔꯊ ꯏꯁꯠ ꯖꯣꯟꯒꯤ ADGP ꯔꯥꯖꯥ ꯁ꯭ꯔꯤꯚꯥꯁꯇꯥꯚꯥ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡ, CRPF ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ, ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯂꯩ ꯀꯠꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯔꯥꯕꯝ ꯄ꯭ꯔꯚꯨꯒꯤ ꯂꯣꯏꯅꯕꯤ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ 2 ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ CRPFꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯒꯥꯔꯗ ꯑꯣꯐ ꯑꯣꯅꯔ ꯑꯃꯁꯨꯡ ꯂꯥꯁ ꯄꯣꯁ ꯈꯣꯡꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯃꯤꯅꯤꯠ ꯑꯃ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯨꯡꯗ ꯃꯍꯥꯔꯥꯕꯝ ꯄ꯭ꯔꯚꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯄꯨꯈꯤ꯫ ꯑꯦꯌꯔꯄꯣꯔꯠꯇ ꯄ꯭ꯔꯚꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯈꯤꯕ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯃꯍꯥꯔꯥꯕꯝ ꯔꯥꯖꯦꯟꯅ ꯍꯥꯏꯈꯤꯕꯗ ꯃꯅꯥꯎꯅꯨꯄꯥꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯑꯁꯤꯃꯗꯤ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯏ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯄ꯭ꯔꯚꯨ ꯍꯧꯈꯤꯕ ꯆꯍꯤ 2006ꯇ CRPFꯇ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯥꯟꯗꯦꯟꯠ ꯑꯣꯏꯅ ꯆꯪꯈꯤꯕꯅꯤ꯫ ꯄ꯭ꯔꯚꯨ ꯑꯁꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯏꯃꯥꯒꯤ ꯃꯤꯡꯗ ꯁ꯭ꯀꯨꯜ ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯕꯤꯅꯕ ꯍꯣꯠꯅꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯑꯁꯤꯅ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯄꯣꯛꯏ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ CRPFꯀꯤ MN ꯁꯦꯛꯇꯔꯒꯤ DIG R ꯗꯨꯏꯗꯥꯝꯅ ꯍꯥꯏꯈꯤꯕꯗ ꯃꯍꯥꯔꯥꯕꯝ ꯄ꯭ꯔꯚꯨ ꯑꯁꯤ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ CRPFꯀꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯑꯁꯤ CRPFꯀꯤ ꯑꯣꯏꯅ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃꯅꯤ꯫ ꯃꯍꯥꯛꯄꯨ CRPFꯅ ꯀꯩꯗꯧꯉꯩꯗ ꯀꯥꯎꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛ CRPFꯅ ꯂꯦꯞꯂꯤ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ CRPFꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯄ꯭ꯔꯚꯨ CRPFꯀꯤ 26 ꯁꯨꯕ ꯕꯠꯇꯥꯂꯤꯌꯟꯒꯤ ꯁꯦꯀꯦꯟ ꯏꯟ ꯀꯃꯥꯟ ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯜꯂꯣꯡꯂꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯐꯒꯠꯈ꯭ꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗ ꯂꯥꯜꯂꯣꯡꯂꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯔꯥꯡ KCP PWGꯒꯤ ꯃꯤꯑꯣꯏ 3 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏ 3 ꯑꯗꯨꯗꯤ ꯂꯝꯕꯥꯜꯃꯌꯨꯝ ꯕꯣꯕꯣ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯏꯁꯟ ꯑꯦꯂꯥꯏꯁ ꯃꯅꯤ 41, ꯂꯩꯐꯝ ꯌꯣꯔꯕꯨꯡ ꯋꯥꯔꯗ ꯅꯝꯕꯔ 2, ꯁ꯭ꯀꯨꯜ ꯂꯩꯔꯛꯌꯨꯝꯅꯥꯝ ꯆꯟꯗ꯭ꯔ ꯃꯩꯇꯩ 41, ꯂꯩꯐꯝ ꯌꯣꯔꯕꯨꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯑꯣꯏꯅꯥꯝ ꯖꯦꯝꯁ ꯁꯤꯡ 30, ꯂꯩꯐꯝ ꯃꯌꯥꯡꯂꯪꯖꯤꯡ ꯑꯃꯗꯤ ꯃꯥꯂꯦꯝꯉꯥꯟꯕ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯇꯣꯟꯗꯣꯟ 10, ꯂꯩꯐꯝ ꯂꯥꯡꯊꯕꯥꯜ ꯀꯨꯟꯖ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯐꯥꯔꯕ ꯃꯈꯣꯏ 3 ꯃꯤꯌꯥꯝꯗꯒꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯁꯦꯜ ꯈꯥꯏꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯋꯥꯡꯈꯩ ꯑꯌꯥꯡꯄꯜꯂꯤꯗꯒꯤ ꯄ꯭ꯔꯤꯄꯥꯛꯄ꯭ꯔꯣꯒꯤ ꯃꯤꯑꯣꯏ 1 ꯐꯥꯕ ꯉꯝꯂꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯣꯏꯅꯥꯝ ꯃꯤꯂꯟ ꯁꯤꯡ 53, ꯂꯩꯐꯝ ꯋꯥꯡꯈꯩ ꯍꯤꯖꯝ ꯂꯩꯔꯛꯇꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯣꯔꯦ ꯑꯃꯗꯤ ꯃꯦꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ ꯅꯟꯁꯨ ꯒ꯭ꯔꯨꯞ ꯆꯤꯟ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯀꯦꯗꯔ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯐꯥꯕ ꯉꯝꯂꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯣꯡꯈꯣꯡꯍꯧ ꯊꯧꯊꯥꯡ 33, ꯂꯩꯐꯝ ꯇꯣꯡꯂꯥꯟꯕꯦꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯀꯦꯗꯔ ꯁꯉꯥꯏ ꯌꯨꯝꯐꯝ ꯆꯦꯔꯥꯄꯨꯔ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯐꯥꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯤꯖꯝ ꯖꯤꯇꯦꯟ ꯑꯇꯣꯞꯄ ꯃꯤꯡ ꯏꯕꯥꯏ 60, ꯂꯩꯐꯝ ꯑꯊꯣꯛꯄꯝ ꯃꯌꯥꯏ ꯂꯩꯀꯥꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯄ꯭ꯔꯤꯄꯥꯛꯄ꯭ꯔꯣꯒꯤ ꯃꯤꯑꯣꯏ 1 ꯆꯣꯡꯂꯥꯎꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯐꯥꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗු ꯅꯤꯡꯊꯧꯖꯝ ꯑꯕꯨꯡꯇꯦ ꯑꯦꯂꯥꯏꯁ ꯊꯧꯖꯥꯜ 33, ꯂꯩꯐꯝ ꯆꯣꯡꯂꯥꯎꯕꯤ ꯃꯈꯥ ꯂꯩꯀꯥꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯍꯥꯏꯔꯤ꯫ KSO ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯥꯎꯖꯥꯈꯨꯞ ꯀꯨꯏꯇꯦꯅ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕ ꯂꯥꯛꯄ ꯃꯩꯇꯩ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯠꯇ ꯆꯠꯍꯟꯕ ꯌꯥꯔꯣꯏ, ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯄꯥꯎꯖꯥꯈꯨꯞ ꯀꯨꯏꯇꯦꯒꯤ ꯃꯊꯛꯇ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ FIR ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯃꯐꯝ ꯀꯌꯥꯗ ꯔꯦꯗ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ ꯂꯥꯛꯂꯤꯕ ꯇꯥꯡ 10ꯗꯒꯤ 23 ꯐꯥꯎꯕ ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ꯫ ꯃꯤꯌꯥꯝ ꯄꯨꯟꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯀꯨꯀꯤꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KSO ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕ ꯄꯥꯎꯖꯥꯈꯨꯞ ꯀꯨꯏꯇꯦꯅ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕ ꯂꯥꯛꯄ ꯃꯩꯇꯩ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯠꯇ ꯆꯠꯍꯟꯕ ꯌꯥꯔꯣꯏ, ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯩꯇꯩꯗ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕ ꯌꯥꯕ ꯋꯥ ꯉꯥꯡꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯧꯈꯠꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯋꯥꯍꯪ ꯍꯪꯅꯔꯛꯂꯤ꯫ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯗ ꯃꯩꯇꯩꯁꯤꯡꯕꯨ ꯕꯐꯔ ꯖꯣꯟ ꯂꯥꯟꯗꯨꯅ
ꯆꯠꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯑꯀꯤ ꯑꯈꯪꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕ KSO ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯥꯎꯖꯥꯈꯨꯞ ꯒꯨꯏꯇꯦꯒꯤ ꯃꯊꯛꯇ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ FIR ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯃꯐꯝ ꯀꯌꯥꯗ ꯔꯦꯗ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯝꯂꯣꯟꯅꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯃꯔꯨꯑꯣꯏꯕ ꯃꯤꯖꯣꯔꯥꯝ, ꯑꯁꯥꯝ, ꯅꯥꯒꯥꯂꯦꯟꯗ ꯑꯃꯗꯤ ꯃꯦꯘꯥꯂꯌꯅꯆꯤꯡꯕꯗꯁꯨ ꯃꯤꯁꯛ ꯑꯁꯤꯕꯨ ꯈꯨꯗꯛꯇ ꯐꯥꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯗꯤ ꯁꯤꯔꯣꯏ ꯐꯦꯁꯇꯤꯕꯦꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯂꯧꯈꯠꯄ ꯌꯥꯕ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯠ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫